In loving memory of RK Ragaisin, 26 December 2024, third death anniversary. On this solemn day, we remember him who left this world to be with the Lord Almighty 3 years ago. His absence is deeply felt, yet his love, kindness, and cherished memories remained alive in our hearts. As family, friends, and dear ones gathered to honor his memory, we celebrate the beautiful life he lived and the everlasting impact he left behind. May his soul rest in eternal peace, and may we find comfort in the bond of love that death cannot break. Forever in our thoughts, forever in our hearts. Best regards from wife, children, and grandchildren of RK Ragaisin, Tamenglong. Kurumjari, SKTV News Sandukjari ba Manipuri pau yengbiri basingbu kumantem jantana taram nokjari ahan bada moriba pau sing pangbigani. Lamnai SK sana sabiamadi thamna popi uyok sing sang parengdagi kuki militant sing atara khamnai tena nongmai kapsila krai security force na khut handuna nongmai kapna krai khunja sing sapgadam phamda hondora krai. Leibak asigi hanagi Prime Minister Dr. Manmohan Singh ngarang numidang laikhidre zatigi firal tangkai sing thaduna leibak asina sayolama sumna awaba phongdona ba lauthokrai. Moirang kampu sajib amadi khurai angom laikai fauna haliba yot ki thong tatpadagi nupi ama laikhidre aduga mapa masa amana siningsita hinghaurai. New Delhi the Nupi Langi Thorom Yawbusat Kivi Imagi Mairagi convener Toksom Sujata Numit Tara Treni Sumna House arrest Tauru Matung Lup Tara Mangagi Mute Singaluna Imphal da Tunglare Amasung Santos Trophy Gingarang Sanakiba quarter final gi match Amada Manipurna Delhi Bu Yamna Laksana Panjil Manga Ani the Mighty Papiduna semi final sang Mangam Krai Hozimiam the Pau Sanong Pizari. Kulai Matiksana Fiber Cookie Militants in a Maitatam Nongmay round Kia Yauna Masing Yamlaba, Bonkia Kaptaratuna Landara Cray. Todogasi, Nasi Ayuki Puntara Makai, Tarakpamatamda, Hauraga, Sana Sabiama de Tamna Popi, Uyok Sing Sang Paring the Gate, Atta the Kamnator Nongmay round Kia Yauna Masing Yamlaba Bomb Sing, Cookie Militants in the Capsula Patagi Tokibane. Cookie Militants sing the Landara Kiba Aduna Marmorga Tamna Popi Amadi Sana Sabigi. Kunja ayamba mapamadu da laibang amnadabadagi security force Casper Garida Sapagada Mampam Singda Hondoki. Loinina Kuki militant singna Kablakpa Bom Masena Kulnga Pama Oitangba Kunam the Panduna Aswapan Nanki. Aduga Manipur Police Commandogi personnel amasu Kuki singna Kablakpa Nomi Maruna Pan Badagi Soki. Police Commando Adu Mahaki Oitangma Lengjumda Nomi Maruma Panki Solaba Commando Adu Lamdeng Kunodagi Sahi Contratre Suraba ke Haridas Kawi Hairi Mahag Zenimsta Pukatuna Laikanaki, Amaramda Manipur Police ki Kangbuama, Todok Topam Tamna Sanction Bada, Central Force in a Sangbayaro Haiduna Tatuna Tamadagi Nakalan Gimaratang Hakning Sangdanaki, Mapamadugi Kunzasing the Central Force Singi, Tawamadubu Pen the Bamadi Yanin the Pongdokuna, Nahak Mukdara Bamatunda, Manipur Police ki Kangbu Adu, Todok Topam Tamna Sanganki. Kuki militant Singi, Landa Aduna, Heman Kibadagi Tamna Popi Madi Sana Sabigi Kunza Ayamba, Security Force na Putoraktuna Yangang Popi Club ki. Community holder Thamley. Ngasi numidang mayram gi pung mari taba matam dagi ngahak lep luraba matung pung taruk tarak patagi amuk hana akan umong da kuki militant singna nongmay kapsilak pa horaki hari. Akon magi landa adu da maikay ani dagi attack sa thaduna. Yangang Popi Police Station da su attack sa tharki haina mapamadu da lairiba aikoi gi pawmi dagi phangba pawn hairi. Kuki militant singna kablak ki bom mani sana sabiam di Yangang Popi da tasinduna pokai ki loinana mari suba bom na sana sapida laiba CRPF ki kem manakta tasinduna pokai ki mafamadu da state police personnel sing sanctionduna nakalani gi marakta kuthona ki haina pausina makha tarakli
Kecil kau beci kau biar nak rok kita ibu kita kau non tinggal. Ini nak kan tinggi apa? Jadi kau beci jadi. Tidak nak insas. Ada kau tak teljeng lo tu cakap. Ada tu suami tu tahu sih. Isa kita kasam betul lah. Asam kat tu lah. Si tumpu panang kak di tiang. Tu insas sih. Kamu sabi kumpul saya. Asli adres itu. Kena kena dari su. Jadi itu kan sini ang di siu masa sulit, ni siu ni so kali. Ni siu tu tak sulit. Sabi kumpul saya kan macam tu tadi. Jadi ni cenduk nari hai. Leibaga sida khwaidigi sangna Prime Minister Oiba Singh gi marakta mari subu oikiba Congress ki lusingba Dr. Manmohan Singh ngarang laikhidrei jati gi masu hum gi phiral tangkhai sing thaduna Leibaga sina sayol masumna awaba phongdona ba lauthokrai Dr. Manmohan Singh masa ngamlaktabada gi ngarang midang pung 9 ga minute 3 lom chatpa matamda New Delhi da leiba All India Institute of Medical Sciences AIMS ta laikanalo pukhat ki adumoinamag laikanaba ngamdana numidang pung 9 ga minute yankhai mathoirom tarakko matamda laikhidabani hairei Mangna laikhidabada Prime Minister Narendra Modi President Draupadi Murmu yauna leibak asigi lusingba masung masang naiba mioi kiana awaba phongdongna rakli amaromda center na ngarang state amasung union territory singda khangan khibagi matungina ngarang dagi horga mathang sahi lisingani kunmanga gi January gi tang ama fawba leibak asigi firal tangkhai sing thaduna amadi official entertainment punamak leptuna sayolama awaba phongdongna ba khangan khrai Laikhidraba Dr. Manmohan Singh Jawaharlal Nehru Indira Gandhi amasung Narendra Modi gi matungda mari suba khwaidagi matam sangna Prime Minister oiramba mioi ni lisingani sumna mari dagi lisingani tara mari fawba leibak asigi Prime Minister oiringaida leibak asigi sel thumgi lamda malemgi makok thongba ngamnaba singthania oiba thabak thoram sing tawramki Haujingna Pakistan ki manungsana laikhraba West Punjab ki Gada kumja lising masamapun kuntrani thoigi September tang kunhumdoida Dr. Manmohan Singh pokhe Mana Prime Minister oiringaida Manipur gi oinasu singthaniai oiba thabak sing tawramki Kangladagi Assam Rifles lokthokpa Assembly segment taretagi afasfa loktokiba ima kaithel nongna sakiba Manipur University bu Central University ama oina upgrade tawkiba madi mapung phaba building ga loinana Manipur High Court thambiramba asina singba panva yai Manirak leibak asigi Prime Minister oiramba Dr. Manmohan Singh ngarang khanghodana laikhidabada state asigi Chief Minister N Birenasu awaba phongdorkli Chief Minister na thadorkiba awaba phongmagi serolamada laikhidraba Dr. Manmohan Singh sel thumgi lamda India bu sakti leiba leibak ama oihanaba thabak tawramki masidanatana mapa leibak singdagi leibak asida sel thadaba hengathanba Indo-US Nuclear Deal Right to Information Act Right to Education amasung MG Narega Paikalam K. Mangna Laikidabasi, mention Bangamnaroidaba, Ahang Mapam Amadi Adamak Lehoragani Madi, Levak Asigi, Sound Mangza Bahabu Oiragani. Laikidrabagi Tawaina Ing the signal Lairunaba, Mapuda Tony Bagalina, Imu Manungi Awabadasu, Saru Yari Hiragli. India ki Prime Minister Oiramba Dr. Manmohan Singh na ngarang Laikidabada, Zanata Dal United Manipur Unit ki Maikidigisu Awaba Madi, Nuaitaba Pongdorkli. Maana laikhidabasi leibak asigi oina statesman academician administrator amadi reformer ama mangzabani haina party asigi state president hanagi minister Catherine Biren ngasi thokpa serolmana phongdorkli Dr. Manmohan Singh na laikhidabada Manipur Legislative Assembly gi speaker Thoksom Saitavratanasu awaba madi nuaitaba phongdorkli Manmohan Singh na leibak asigi damak lawramba thodang amadi malemgi economy gi matang da lawramba thodang singthan ngai ni haireduna mahakna lawramba thabak thoram Singh na leibak asigi tungda horukliba mirol da puning thogan ngai oiragani haina speaker na thokpa serolamana hairi Leibak asigi hanagi Prime Minister oiramba Dr. Manmohan Singh na laikhidabada sayolama sumna leibak sinba thuna awaba phongdona ba center na lauthokibagi matungina Imphal International Airport tasu firal tangkhai sing thaduna awaba phongdokli airport ki official singna jati gi masu hungi firal tangkhai sing thaduna leibak asina lisingani kun mangagi January gi tang amma fawba awaba phongdokodoriba sida saruk yagani hairi
Moirang Kampu Sazeb Amadi, Kurai Angom Lekai Fauna Haliba Yot Kitong Tatpatagi Nupia Malakidre Duga, Baba Masamana, Sinning Sita Hingore, Lakidra Binupiadu, Tong Tatuna Tarpatagi Ras Medicity, the Aruba Pibum, the Lakan Matung, the Lakidabani Hairi. Togdoga Singh Ayuk, Puntaret Kara Helapamatam, the Tokibani, Lakidra Binupi Adudi, Kurai Angom Mamang Lekai, the Pukram Bagabati, Sahi Pumatoi Mapura Bapi, Ragumani Kawi Hairi. SKTV News na thadok thopam da sangsin yang silubada hairiba yot ki thongadu phibam sadaba mongda leramba thainaki iril turel gi mathakta saba phit tara manga wangna isingi maidagi leiriba yot ki thong asidagi tattuna tarakpadagi nupi adu turel lairai da tasin kibani haina laikai gi miyamna pawdam lakhi angom laikai union club na konba laikai asidagi mioi amana phongdorpagi matungina hairiba yot ki thong asi sahi nifu helaba thongne Thongasi Samson Binaba Kayarak Hana Marilena by MLA da Hajaduna Lakpani Adubu, Nasi Fauba, Thongasi Samson Bidabana, Todokasi Topani Hairi. Like I Sdugi, Wahangbam, my Pakpi Kobi Nupi Amana Pongdorpagi Matungina, Yorki Thongasi, Samson Binaba, Natragana, Nauna Sabinaba, Marilena ba, Amasung MLS in the Kayarak Hana Hajakibala Kray. Thongasi Nauna Saragani Hainasu, Moirang Kampu Sazeb. Thangba Maikaida Urep Yung Tamkre Adubu, Nasi Fauba, Thongasi, Nauna Sabagi, Wafam de Laredana, Matam Queen Dagi, Samson Bidana Lakpani, Mahana Makatana Hai, Atubamatam the Thongasi, Samson Belushin Buna Tragana Anuba, Sanaba Tabak Paket Pio. Aina Tokarapudo, Pung Tarimakai Naba, Angi Tushin Tokarapaneboko, Ado Pung Tari Tarakana, Koyum Lakmina Paneba, Tumanga and Lakminado, Be Haragata, Chanapiduna, Aini Yale Jahore. Simangaire, Nupi Hando, Adung with any tarity. Complain to it or so, no Sane Muhaire, Adagidi Amuk Shem Muhaire, Yaga the Shembiro Hire, Sabdo, Canado Matangam Sanga the Voitagadi, Mashiva, same day, Adagidi Saju Sade, Tower Pibumzi. Lambi Tungi Kanoze, Yamana Teja, the Angling like Tambagi, the Gidi, Atukai Satokin, the Lake and Zigi, Kamasakin to Womatam, the Asukimatic problem. Madam Sina Yagadi, Kogi, Mailin, Department, Atumatam, the Ming and Biraga, Anova, Thomas Habi, I may have found I hesitate. Kogi Jagagi, Emiliani, Mantrini, Kogi Hibam Toy, Adamaje Tong, Kona Tapagi, Lambim Tower, Saikana Paugi, Lambim Tower to Timbu Haikanda, Sarada Mena Zatrago, Lami, good Mamangu, the Tato Sanadra, Zatrago, but Ozukai Lekamokandi, Adu Matunga, Chunupinga, and Zarkan, Tongu order to Kakre, Hayo, the Aquaji. He Habigatra, Kanana Karido, Winnie Mafam, the Quizat of the other, Shimak the Days Kuntamieva. You two Hog the Lerga, some the Lerga, Yadabu, Chimbibam Tokta Brava, Malakai, Lekai Sigina Trabama. PMGSY gi Makada Imphal West District Manungsan ba Usiwa Wangi Hidden Asoba Lampaki Konamangkong Haina Kangnariba Mapada Imphal Turelgi Matakta Sariva Valley Bridge Asi Kumzalisingani Kunmathoidigi Saba Horganga Sifauba Lushin and Lady Basi Atubada Lushin Bio Haina Maike Yadum Gimiam Namarilena Businga Takshilakli Center Gi Ministry of Rural Development ki Makada Paikatpa Program da Kulamaga Lambi Thong Samnaduna Sakona Bataurangi Manungsana Thongasi Saba Hokiba Kuirabasu Ngasi Fauba Lushindana Tamnibasi Matang Ngasi Maike Yadum Mera Paibi Club Amadi Miam Goiba Apuna Mipamama Pamduna Kumna Kanaki Mipamadu da Saru Yakibi Usiwa Apunba Mera Paibi member Sagol Sem Pakpi Devina Fondor Kivada Hairiva Valley Bridge Asige Nakanda Sariba Suspension Bridge Asi Sahi Kun Henbana Atek Aka Yorpadagi Satok Sasin Tawuda Kudong Sadre Amadi Matamgasuna Bahibadu Oidre Miyamna Kayarak Hanna Marilenaba Department Ki SO Engineer Singh Amadi Contractors Singh da Thongasi Saba Lushina Bahai Kiva Lekre Adubu Tabak Oina Pangtokpadi Leitre Hairiva Valley Bridge Asiga Matam Amatada Saba Hominakiba Wabugai Assembly Constituency Amadi Imphal Assembly Constituency ki manung da leiba Hayel amadi Santel Faunabagi Imphal Turel gi mathakta sariba Valley Bridge aduga Irong se sab amadi Imphal gi Sabung Company Faunabagi Imphal Turel mathakta sariba Valley Bridge Singdi Loshin kiba kuire maramaduna atuba matamda thong si semba Loshin biu haina taksilakli Chua lerga chauba khonang makhong chua wang Thawwan district hai sing ba ani ji tai na bam hai ani ji lan thok lan sin tong ni ba thong se aduki bating maru ai khoi gi punsi da di imai ben kaya mana ahing tumdana ahing pung baro dagi ama dagi lalolitik bazar sali bane ba oktor magic tonga kan asila la kanda adu daida asi khoi gi thong jina na tai chak tab dagi thong ama se char pani adu bu thong asi tajik ba gulo chan bidre sahi mari gum sura amani thong ji sada namjala thambi rai se aduna
ꯑꯣꯛꯇꯣ ꯃꯦꯖꯤꯛ ꯊꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯐꯠꯇꯕꯁꯤꯗ ꯂꯥꯟꯗ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯂꯥꯟꯕ ꯃꯇꯝꯗ ꯃꯦꯖꯤꯛ ꯄꯨꯊꯕ ꯑꯣꯛꯇꯣ ꯄꯨꯊꯕ ꯑꯍꯤꯡ ꯀꯌꯥ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ Delhi Maitai Coordinating Committee DMCC na sinduna tha sigi tarani thoida nupilan numit ka mari lena Jantar Mantar da pangthoka da ba thoram da saruk yaba satkibi ima gi maira gi convener thoksom sujata numit tara tare ni sumna house arrest tawruba matungda ngase lup tara manga gi mhut singalona Imphal thunga krai Manipur gi irang khudimakta mangjil thaduna lakpa ima gi maira gi convener TH Sujatana numit tara tare ni house arrest da leirubagi thodok ka mari lena pawmi singda hai DMCC gi nupi lan thoram pangthong nabgi damak sepaw piraktuna hokiba tang tara da Delhi da thungki December ki tang tara ni thoi gi ayuk pung tara ni thoi helakpada Nawada gi Brindapur police station dagi ASI mana Manipur lenga ke order matungina isamak Jantar Mantar da pangthok da nupi lan gi thoram loiba phawdi saruk yaba yaroi hana phajinki adubo laibak thibadi DMCC gi protest asi tahun khidaba danatana house arrest asi numit tara tare ni sathaki basini Miyoi ba amo ibagi hak mat padanatana house arrest tawbagi maram haidok taba amadi citizen amagi complaint bu Delhi police na lawdaba haibasi yaningde center na Sujata kanano khangmanate Manipur lengak tagi lakpa order amana Brindapur police na Sujata masak khangmani praja amo oina wangang ba yadrabadi Manipur gi maikai marida ireisa sing maning tamna sathalu miyam gi sinthariba pirang kanghalu central force gi ahen ba thong lephalu haina mahana pendaba phongdokhi aina kai maram gi noina program cha payaro yaro haise mathaki order ni dum haiba mathaki order haiba pose tasengna haibada akoi gi state tegi akoi Manipur tegi haidraga diga su center na akoi Sujata kana no khangbanate Sujata da kari ira leibno haibado moina sondagi kaigumba wahai khara hairam badagi orangani haidan khali moina haido osu yade mathaki order ni haile masi tasengna yam maite tasengna khoi ngangde tawningde tasengna asengba haiba yadraga du khoi sungang oige ba kaisu kaideba tawbotabo maikai mari chat yadriba praja singi awaba oiriba adugi Assam Rifle na army na tawreba nature ma'am se mo control tawbiyo ba center amasung state sarkar ani sina achumba thabuk to tawbiraga de akhoi thoeba adu iramdam irai box na lui ko tungi future na lui ko aidana thoba potu da ngasi moina sumain tarok pase ta seng ai thamoi da pende hadaki matang simadi am tina nuai tre aduna masi puna ba khoi thigan kini angi da su thong da su changa thigini maramdi mi amamu ka suna tabada unnecessary harassment nubi trate ni thamba ha bise masi yamna lo da su yawba nate la laga su lan ba potu evidence biyo haidana complain lo ha su lo bu yadaba sibu miyon bagi right to yam tina mat pa po neba masi bala ningde matung ta ba su sugum na mata tawbiganu achum mata ba poto chum bagi tawjasanu lo su chum na semdo ha ba po se masi hairaga lo sinjagi media Sedasigi BJP lengang na Indian Constitution violate tawkide issue the debate tawnasi lanai oina law khangi khangde haina hunnagum si haina Manipur lenga ki law and legislative affairs amasung education minister Thonglongjam Basant Kumar na phongdokrai Manipur Legislative Assembly ki mifam phambagi matangda sungnu assembly constituency gi MLA Kangujam Ranjit ka awo thom tawnaduna ngangnarakpagi matung tarakpoina wafum asingasi minister Basant Kumar na phongdokhibani Minister na makha taraduna Indian Constitution ki Article 174 violate tawkiba leite hairiba article si kumjali singmaga samapan yankhai mathoida amuk semlokhi haibasu isamak khangi Article 208 na amendment tawkibage matungina assembly mifamasi tha taruk ki manungda amurok phamnabadi yai haibani maramaduna sahi amada tha tarani thoi leibanina mifam anirak phamada constitution khonggauna ba leite issue the debate tawnasi hai haite haina hunagum si haiki Tarik Kunmarida in a press conference over Article 174 of the Constitution there. Ashida Ahanbada Anira Assembly Hangadoni I say Mitsida Aina Chi Masu Aina Mayami and Tuksabani I must amend to Gray. First amendment 1951 amendment to Gray I see the statement Pizaki. Quick law minister and law Hungary Hibabuma comment and personal level per Yam like Tivani, Nainagadori issue the name, need an attail. Issues a carino, Constitution say Laiba, BJP led, Sarkar Sina, Highlight Toraga, Ohumlak Assembly Pamdi, I was say, Sri Ibobina, Adugumba, Tarikunito covered, Yam saying a high Gibsesida, Yaureba. Adu Aina Hazuki as a government BJP, government as a government spokesperson, Amawena, Aduga, as a law minister, legislative affairs minister, Aina Hazubadi. Hariba 174 se violate sumto to this never issue never sida
सिदोइने नेनसी हाइजबने गांगना मतबदा इशू द गांगसी लाखदर बि इशू रि करिनो हाइबदा हाइरिबो 174 से वायलेट तौदरा तौदरा मदुदा स्टिक तौसे तौदिए कोई गवर्नमेंट साइड मरमदी असाइगी एमेन तौरबा कॉन्स्टिट्यूशन द हाइरिसे एमेन 1951 द तौरबा कॉन्स्टिट्यूशन एमेन तौगिबा 208 ना एमेन तौगिबदु मदुदा हाइरिसे करिनो हाइबदा था तरुकी मनुंदा अमुक फमदी याय हाइबने अदुदी चहिन द था क्या लई था ट्राइन थोइ लई था तरुंगा अमुक फमदी था ट्राइन थोइ अनि फम तारे था ट्राइन पान दि सादे न सही जो अदुना आइना हाइजनिंग मदि चहि अमदा अनिरक फमसे अखोई कॉन्स्टिट्यूशन द फजना nga चली हाइजबने आइना हाइबदी थासिगी तांग तरा मरीदा थौबाल डिस्ट्रिक्ट की सलुंगफम द मणिपुर पुलिस अमसुंग कमांडो की अपुनबा खुरपु अमगा खुथोकनबनि हाइबा थौदोक अमदा खुलंगाकपा अमना लेखिदबा अदुगा तरुना खुलाइगा कोनना फाजिनखिबदुबु यानिंदबा फोंदोक्तुना वांजिंग मैरा पाइबी अमदी कैथल पोटफम फंबिसिंगना सिंदुना ngasi वांजिंग कैथल द वाकन मिफम सथखरै सरुक याखिबी मैरा पाइबी लुसिंगबे अमना फोंदोरकपदा सलुंगफम द थोकिबा थौदोक अदु यानिंदबा फोंदोक्तुना ngasi वांजिंग मैरा पाइबी अमदी कैथल पोटफम फंबिसिंगना सिंदुना वाकन मिफम सथबनी लेखिद्रब खुलगांगपसिंगी इमुंग मनुंगदा लेंगांगना एक्स ग्रेसिया पिगदबनी मणिपुर की मियामना आर्म फोर्सेस स्पेशल पावर्स एक्ट अफस्पा पामद्रे अथुबदा लौथोकपिरो महौसागुमना अखोई इंगना सिंगना लैबा पामी अखोइबु खुलगांगपसिंगना गांगपि सेनबिबनी मरमदुना खुलगांगपसिंग फाबा पुनबा यारोय फाजिनखिबा खुलगांगपसिंग सु कंडीशन अमता यावदना थादोकपिरो ई मसेल हानबा लेपकदबनी हाइखि ngasi wakal mi famadu salungpham gi mihat yaningde khulngak pa fa ba yaroi khulngak pa hat pada senaba police commando sing serak piga dabane haibana singba kholau kya su lauki salungmam da thokiba thodok amada salungmam da khulngak saba isa ama hat khiba amadi isa taru amana pha khiba isa taru do khudak ta thadok piu isa hat pa commando do Sairak pigadabani aduga haliba isa adugi magi pifam thokpa phangpham thokpa exke siasu matik sana sarkana pibigadabani kuki singna kapana yaba aduga maitai singna nga thokjabaduna yadaba india sarkana manipur da thoiba ailase aikoi manipur da leiriba ima ibel sing mayam sina aikoi sunga yajaningde थासिगे होखिबा तांग तरा मरीदा सलुंगफम की एरिया दा मणिपुर पुलिस कमांडो गा खुद थोकनबनि हाइबा थौदोकता खुलंगाकपा म सिखिबा मदि अतोपा तरुकपुना फाजिनखिबगा मरी लेनेना सेमखिबा जेसिना कौरिबा मणिपुर पुमगे टोटल शटडाउन असि कोकोमी वुमेन विंग अमसुंग कोकोमी स्टूडेंट्स फ्रंटना सगवटकनि हाइरि कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की वुमेन विंग अमसुंग स्टूडेंट्स फ्रंटना थादोरखिबा सेरोल सिंगदा खुलंगाकपा सिंगना लमदम मसिगी मिसम मियाम अमदि खुलसिंगबु कुकी मिलिटेंट सिंगी लांदादगी ngathoklibani लेंगांग मसागे मशीनरी सिंग सिजनदुना कुकी मिलिटेंट सिंग लाक्सन बंगमद्रगा सेंट्रल फोर्स क्या थाजिलगली बसिदा मियाम न थाजब लेते लेंगांग न ngमदबदगे खुलंगाकप सिंग थवाई कुबाकता हापतुना मियाम गिदमक थोरकखिबनी खुलंगाकप सिंगबु हाटपा अमदि फा पुंदुना इरांग असि लाक्सिनगनि हाइना खनबदि लानगनि लेंगाकी मथौ मपुंग फाना पांगथोकप ngमद्रगा खुलंगाकप फाबा अमदि हाटपा हाइबसि असोनबु उथोकपनि ngasi numidang pung taruk tagi hauraga haying numidang pung taruk fawba sathagadawriba total shutdown asida kokomina mapung phana saugatkani hairi Thobal police station ki manung sana leiba laisang them basikong leirak yengkhom ingosagi yumgi thongal da ngarang numidang pung ni palom tarpa matamda khulai paiba miyoi singna nongmai kapsilam lei imung manung amadi laikai miyambu kihan khanghalamba thong adubu yaning da ba phongdok tunangase मफमदु की मियाम न वाकन मिफम सथखरै लैसांग थेम अवांग लेकाई मैरा पाइबी मदि क्लब न सिंदुना एमआई रोड फाउदुना चलिबा लेकाई दुगी लेरक मसिन सथखिबा वाकन मिफमदुदा मियाम न स्टॉप फायरिंग अगेंस्ट सिविलियंस युमलक्ता बोम मदि नोमै काप्सन बे यानिंग दे वी वांट जस्टिस वी वांट पीस हाइना थाबा प्ले कार्ड सिंग सिजनकी वाकन मिफमदुदा सरु याखिबी मैरा पाइबी लुसिंग बे मन फोंदोरपदा मियाम न कुंगना लेरिबा लेकाई सिदा असुना युमलक्ता नोमै काप्सिनदुना मियाम बुकी हनबा हाइबसि यामना लाइबक थिबनी युम्बु ओरिबा यंखोम इंगोसा असि लैसांग थेम कैथेलदा थाउगी दुकान अमा फमदुना समना लैजबा मियोइनी माकी इमुंगदा लुपा लाख 10 की डिमांड तौरपगा लोइना नोंमै फावबा काप्सिनदुना किहनबिबा हाइबसि यामना नुंगाइते माकी मफमदा साउरबा डिमांड अमा तौरिबसि महक अतोपा अरानबा थबक तौबा लेब्रा करिगुंबा महंगना फत्तबा थबक तौरमलबदि लैकाई मियामदा खंगनबियु मियामना ओइना महकपु खुसिना जगे हाइखि
Uji asukam na wana raba matam sida lupa lising na traga lupa chonga bo siyam wara bo kanse ja lupa laktara ki demand si bumi amana puwa thangma ngamgada ba po laba ngasi haraga numi mangani da numi tarani da demand piyo haraga pidi haiduna bu heta yum amada migi yum da migi thongan da heta kapsan bazi yaningde adugi mathakta yum pungna tariba mafamni ana kapa khotpa tawbadu da yuda soidana ngamdana leigidaba khokhidaba thuena khallo adudi mi amagi punsidugi moi maman piba ngamgadraba natraga hanbiba ngamgadraba icham chamna leijaba dukan masa ma phamaga hingjabani sigi demand sina karigino maram chade adagi moina kari tawramba yawi aduk yamba senfam demand tawbirido maram do puthokpiu moina aranba sigi thabak sima tawrami habi taraga proof to puthokpiu akoi masa sinajage adudi natadana yarani haraga lona tupna tawba thabak sidi tawbiganu Makataba Pausingda National Institute of Technology Manipur gi Taramathorak Suba Annual Convocation gi Thoramasi Board of Governors and Senate of National Institute of Technology Manipur Nasinduna Pangthokrai Thoramatuda Indian Institute of Technology Bhubaneswar gi Hanagi Director Professor Ratnam B. Rajakumar IIT Kharagpur gi Retired Professor Vajrang Lal Vagra Amadi NIT Manipur gi Director Professor Dr. L.N. Somaya Zulu Yauna Institute Sigi Teaching Staff Amadi Mahiroi Singna Saruk Yaki Thorumga Mari Lenina Indian Institute of Technology Bhubaneswar gi Hanagi Director Professor Ratnam V. Rajakumarna NIT Manipur gi Mahiroi Singna Gold Medal Phanglakpa ngamba haibasi Institute Sigi khaknatana pumnamaki saukthokchaningai ni haiki Mahiroi Singna mai pakpa ngamlakpada Institute Sigi Director Vice Chancellor Yauna Faculty Members Singna honabagi mapan ngamani haibasi kauroidabani haina Mahana Fondo Polina Mahiroi Singbu thagatpa phongdokhi Mana Makataraduna, Mahiroi Singna punsida mai pakpa miyoi amamam oiba ngamlaklaba matamda maribak maramgidamak angamba thakta thabak tawba ngamnaba honagadabani amadi ngamba oigadabani haiki The current knowledge is, seeks and rewards ideas, irrespective of where they are originated from. In this regard, I like to emphasize that the Institute as a knowledge and research hub places emphasis on making creativity, design thinking, and spirit of innovation as a part of its academic culture by encouraging its faculty to carry on pedagogical enhancements as they feel appropriate under possibly some guidelines. Similarly, to enhance the benefits of research to the society, special emphasis may please be placed on raising the translatory component with high degree of local relevance. Paugi Meraktan Atenba Bremtang Nominasi Makata Pausing Pudun Laksage SKTV News Pum Yang Tadun Review. Caesar free morning and evening OPD consultation. Miyamda affordable quality healthcare thanghanabagi pandamda ayuk pung 8dagi 12 amasung nungthil pung 1dagi 3 phawba tongan-tonganba specialty 12 gi free OPD consultation 16 December 2024 dagi hauzare. Akupa marol Caesar Hospitals Langol dagi khangbiba yagani. Breaking matungda mayam butaram nokshari makhata pausing pizari. Manipur ki Directorate of Education SK Science Unit amasung Zonal Education Officer Zone 3 Thobal anina punna senduna class 9 dagi class 12 phawbada tamliba mahiroi singtagi oiba District Zonal ge thaki nipum doirak suba Science Exhibition for School Children lisini kunmari kunmanga ngasi ZDO Zone 3 Thobal gi conference hall da pangthokrai Science Exhibition adu da Thobal District ke manung da leiba tuan ba school singdagi mahiroi singna puthokpa science ki model sing Ngasigi mitungnen sing amadi judges singna kumna yengsinduna makok mathang sing khangi Science Exhibition adu da athokpam kaithel da leiba LM High School gi class 9 gi mahiroi athokpam Sauba Devina puthokpa ngayai komfu model na ahanba Thobal Khetri Lekai Tomjing Makhong da leiba Wright Foundation School gi class 9 gi mahiroi Bhavani Waikhom na puthokpa Waste Management model na ani subaduga LM High School gi Class 9 gi mahiroi athokpam Sorojini Devi na puthokpa Rice
West Stop Model na ahum suba taki. Ngasigi exhibition asidagi khangalaba model sing asi state ki thakta pangthokadaba science exhibition da Thobal district ki mahut sinduna saruk yarugani hairi. Makok mathang takraba mahiroi singda ngasigi mithunglen singna sel amasung certificate sing yenthoki. Manipuri Students Federation MSF na sahi kudingi aikoi lairik ningthina tamsi haina leptuna satharakpa academic campaign gi saruk amoina Manipuri Students Federation MSF Thobal District Committee na sinduna hanba lemna akhanaba lausing takpi tambibigi thoram ama ngasidagi Khangabok Higher Secondary School da hogdokrai Thoromgi wahogdo piraduna MSF Thobal District Committee gi Publicity Secretary Moirangtham Susil na phongdokibada MSF na lamdam asigi mahiroi khunai sibu asumba maikaida Pubang ngamna ba haiduna aikoi lairik ningthina tamsi haiba academic campaign asi kumjali singani sumna taruki February dagi hogdoki bani amadi ngasi fawba sathaduna lakli academic campaign asi gi sargomoina MSF Thobal District Committee nasu lakadaba sahi gi anganba sarukta pangthokodoriba class 10 amasung 12 ki exam thagadoriba district asigi mahiroi singidama khallaga makhoina khangdaba kya nainaba ngamhaunaba coaching camp asi pangthokpani haiki Manipur da laiba situation asida lairi tamningba coaching ni tawba ngamdaba thaiba chhatra chhatri sing asi goi damutara khallaga moi bokhoina lemna tapi tamibgi tharmasi package abani 2024-25 session asigi class 10 appear tawgadaba amadi class 12 appear tawgadaba chhatra chhatri sing damutara bani sinjabani thaiba campaign asi ing shok lising ani ga taru February gi tarik 8 da awdoki campaign ni Sahi taret khuntakpa matamda yeknaba awabu ningthi turel wangmalana tanthokiba Manipurgi matamamagi ningthau Singlen Nongdren Khomba Maharaj Gambir Singh laikhidabgi numina lakpada kanglei ngaklona lakadoriba anubu sahi lisingani kunmagi January gi tang mapanda sahi taret khuntakpa ningsing thorom pangtholagani hairi ngasi Manipur Press Club ta pangthokpa pawgi miphamamada kanglei ngaklogi member T Babuna haikibada numit asi apunba lingjel sagatpada numit haina Layoi kraba thongna phaba lamdam asigi ningsing thoram asi pangthokpani haiki lamdam asida mamang saidagi tholiba irangna hingminari ba lamdam asigi miyamgi marakta amana amabu thajanadaba leinabagi phibam da laklibasi laibak thibani adominamak January gi tang 8 ningthau Singlen Nongdren Khomba Maharaj Gambir Singh gi leikidaba numit thoram asida lamdam asigi miyamna saruk yabiduna mapung phanbiyo haina so appeal tawrukle Pukseng khojen tinadadana manadadana amaga nungsina bawat paning thau phamban mipka bagi namakta mi gi makong khada sangjarerga khoi mamang gi haugi bi itihas ki ning thau rol hakle ki du yengorerga madugi wakhallon da dugi puksen du hausu phawai khoi leinabadi sumai irang sina maram warkal dai khoi si amana mabu hunaba amana magi langnabagi wakhallol punamak si thadong minara kal dai khoi khudimak chak manana nungsi chanana amatoi balipul da sing tam haiban naidana maitai masen ni marakta maitai macha punamak amata oina punsin rakalda magi mapa mapuna du tawgibani magi mapa mapuna du tawbani aikhoi di kanglai pa kalapa kanguni na khoi di yauk tab kanguni haibi wakhallol natabida punamak isa isa gi tawfam tokpa thawdang ni masi tawda yadabani hairaga handaki lakadoriba January gi tangma por ining thau Singlen Nongdren Khomba Maharaj Gambir Singh gi laikhidaban numita pangthok kadoriba sahi taret khuntakpagi ningsing thoram asidaida ai gi saruk yabam thokpani haibasi khalla kalda kanglai paki miyam punamangna amata waina haiba numit ase mupung phana saruk yaramin nasi thoram asi pangthok min si haibo phumje ai mayang gi phumda khutronraga thamje Imphal is district ke manung sanba Singtam Community Hall takhelda Manipur lenga ke Central Forest Division amadi Universal Friendship Organization UFO na kusamna na sinduna Forest Fire and Wildlife Protection ke matang da nomu yoiba awareness program amang asi pangthokrai thoram aduda akang hi kyana Forest Fire na lamnaki sa usek jiba panba amadi pambi makhal kya mulak nabagi asoba maram ama oi amadi Forest Fire thoktana ba amadi tholpa matamda session thorang lakhotna ba wangang duna miyamda Puna wakal tahan ki Forest Environment and Climate Change ki Special Secretary RK Ragaisin phongdoki bada hojik ising kangba matamda yariba makai Forest Fire thoktana bhonase Forest Fire thoktana ba miyam wakal tamina ba khongthang ama oina DFO Central amadi UFO na awareness program pangthokpasina Forest Fire hantan bada asobo mateng oigani haiki
mei chakpa sina umang da mangan basi am thina mangale umang da hauriba uwasing sidang natana umang gi manung da leiriba makhan makha kaya gi ahing ba jiba macha macha haijaba tare panbi bu oirasu tin kang bu oirasu mioi bade amna kana ba adegi umang gi ahing ba jiba macha macha mayam leirise sina maram oidana kana basi he na piri bani aduna mei na chakthok ki ba taragadi sigumba khoi gi ahing ba jiba panbi natraga chau chek acho budai haurakanda macha abok si loina mang tahan banina umang si mei chakpadai kansi umang gi chau chek singsi mausagi leirakpa adumaina adum lehelaga he na mapung phaba manipur ma ohensi haibagi pandam dani masigi forest fire amadi wildlife protection da awareness universal friendship organization UFO aduga koi gi central forest division forest department na sinjari bas thank you very much Kaksing district ki manung sana leiba irum turel gi phibam sadar ba saruk sing district asigi tongan tuan balup ki ananga sidage demarcation tawbagi lone na turel si sengdopagi thabak hokrai Kaksing amade Kaksing galona riba khul singi fauna phamori ba puari ga sagona duna laklaba turel si sahi kya ge mamangdagi han yengshin bidana lakpadagi musilakpa yabagi phibam yorpadagi JNG VO All Kaksing Clubs Coordinating Committee Kaksing Bazar Business Welfare Association Kaksing Apun Banupi Lub All Irengban Football Association All Kha Kanglei Students Union amadi tuan tuan balup kya ga khusam naduna ngasidagi turel si kanna bathabak paikapa hokibani Film Forum Manipur na sinduna sahi khudingi pangthoktuna lakpa nongin music video competition ge makong mathang takraba singe manamatham yenthopge thoram ngasi MSFDS ke auditorium da pangthokrai Film Forum Manipur amadi Manipur State Film Development Society na sinduna pangthokiba thoram adu da Film Forum na punna music video nipu mari nominee tawrokibagi manungda top 10 da leiba music video khangat ke thoram adu ge chief guest ki warol pireduna BJP Manipur Pradesh ki vice president oinam lukhoina phongdokibada Manipur saktak pada art and culture na asobo thodang lauri haiba miyam na khangnare masibu hena sakothan ba haibasi art ki lamda nauna khongda rakli ba kaya se puning thogat pasangi tangdu leita dana leiriba Manipur bu atuba matamda tangdu leita ba hanjina ba pun hona minasi haibu wafam thamki hana film da kathok pirwa ba halaman mayam actor actress mayam ama chahi na yar tabdina dugumba fraternity da gi retire chakra matumda tongan ba line sida film actor bu oiro film actress bu oiro haiba film siga related oiba art and culture siga related oiba suma hiram kaya da mu no horka doriba jingsina mo halaman jinsi gi mohot silo bodori na haiba manipuri music video competition asida performance piri banu pa oiro nupi oiro film actor ama oiba ya film actress ama oiba ya moina act toriba moi performance piri bodo Bisnupur District Fire Service Headquarters the Basic Fire and Life Safety ge oiba numin ini gi training program ngasi Manipur Fire Service ki Director L Nabasandrana athoiba mitunglen oiduna loisin krai training program asida a Jila Ngamba Headquarters Manipur Fire Service amasung T Oken OC Bisnupur Fire Station anina resource person singoina wangang ke Training program aduda district asida leiba tuan ba school sing amasung health department ki mioi humpurom da basic fire and safety ge training fangan ki hairi Manipur University Alumni Association asinduna ngase alumni meet lisingani kunmari university asigi court hall da pangthokrai toromaduga mari lenana USA gi Michigan da leiba Wayne State University ki Professor Lalit Prokram Ramna Manipur diaspora in North America hai bahiram sida wangang ki ngasi ki thormadu gamari lena Manipur University da faculty member oiramba hojina thabak tagi pothara ba mioi manga khangatuna asamba khudol tamki lakpangom kidaba sing makoi gi yumda satuna khudol pot sing adu sinagani hairi amaronda alumni members singi marakta tuan ba award phanglakraba sing busu asamba khudol piduna ikai khumna utki diaspora si awaba nuaiba saruk yaminana lei poi amagi thodoma thoropoda amana adum mateng pangko si poi Manipur ki diaspora haite simangare India ki population si 1% of US apoi ki di maybe about 150 civilian kasu legunate budai la busi yaw na ko loina masi magi thabak ki oina professional oina engineer ni kande doctor ni kande sumaina lakhi bnina magi thabak amam didi lagi bnina financially di
ꯌꯥꯝꯅ ꯋꯥꯕ ꯅꯠꯇꯦ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯦ ꯑꯃꯦꯔꯤꯀꯥꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯉꯁꯥꯏ 1% ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯟꯁꯤꯡꯁꯦ ꯃꯁꯤꯅ income tax pibudadi 10% ne aiduna haibadi india ki diaspora se sina income that number 1 ne US ta matam kuina makhong makhut singduna mayumdagi mapan thopa ngamdana leirakpa thobal district ki manung sana leiba sora wanglaikai dagi lobuk tongbam Hamidungi mateng oina ba awana tarbu singi marup sing AATM ki thomi singna Hamidungi yumda satuna angamba sel oina lupa lising manga mateng pangkhrei mayumdagi mapan thongpa ngamdana naduna leiriba lobuk tongbam Hamiduna AATM ge thomi singa unabada mahana phondokibada chahi 12 surakpada leina amana khongkhut singduna isa satpa ngamdana yumda lerakpa kuirei yumda lengba khotpa ngamdana lerakpa Saurakna sahi nipu helakle lenga ki maike digi amadi marilene basing dagi sunga si fawba anaba sigidamak mateng amata phangba leitri haiki Hojik muk sanabagi pausing phangmigani Hyderabad ta sathariba Humudra Nepalak Suba National Football Championship for Santos Trophy lising ni kunmari kunma gi ngarang midang pung taret makhai tabada sanakiba anisuba quarter final da Manipurna Delhi bu maithiba piduna semi final sangkrai Telangana gi Hyderabad ta leiba Deccan Arena da sanakiba anisuba quarter final match adu da Manipurna Delhi bu yamna lakshana panjel manga ani da maithiba piraga semi final sangbangamba anisuba timoi kibani All India Football Federation AIFF na sinduna sathariba Santos Trophy lising ni kunmari kunmanga gi anisuba semi final da Manipur amadi Kerala ga tha sagi kunmapan gi numidang pung taret makhai tabada Telangana gi Gasiboli da leiba Ganti Mohani Sandra Balayogi Athletic Stadium da lamba taunaragani Manipur team bi sanaroi Sunjanthan Raguina player of the match takibada All Manipur Football Association gi General Secretary L Jyotir Moy Roina trophy kusina duna puning thogetke Ngasi nungtilda sanakiba ahum suba quarter final da Kerala na Jammu and Kashmir bu panjil amasino da maithiba piraga semi final sangbangam ke loine ngasi midang waram pung tare makhai tabada mari suba amadi aroiba quarter final da Meghalaya amadi services team ani gi marakta sanakhe Khuraizam Apabi Singh Memorial Manipur University Inter College Mukna tournament lising ni kunmari kunma ngasi Kumbi College ki Indoor Stadium da pangthokrai tournament aduda YK College Wangjin overall team champion oikipaga loina Kaksing Khunau College na overall team runners up ta hoke ngasi ki tournament aduda Assistant Director of Sports Manipur University Dr. Sktv'S Pradip Kumbi College ki Principal Sktv'S Madhumangol amadi MU Inter College Mungna tournament sigit donor oiriba KS Surchandrana maroiba mithunen singone sarugya ke Tournament sida YK College, Kaksing Khunau College, CI College, Kumbi College, Moirang College, Khamanipur College amade Liberal College yauna puna college taret ki mahiroi sanaroi taratarena kilogram humpugi mathak amasung kilogram humpugi makhagi kanglup ani thona khaidoktuna mukna tournament du mai pana pangthoki All Manipur United Clubs Organization Amuko Kaksing District United Clubs Organization Kaduko amade Kaksing District Polo Association ahumna puna sinduna satharli ba ahan besta level polo open tournament ki semi final lineup loikrei ngasi sanaki ba tuan ba quarter final match singda Nambul Mapal Polo Club amade Texam B mai paktuna semi final sangki ngasi gi ahan ba ground ge ahum suba quarter final match sanagada bada Nambul Mapal Polo Club ki lamba thangmai ban youth polo club ki team na lineup tawkidabana Nambul Mapal Polo Club na walk over fangduna semi final sangki ani suba ground gi mari suba amadi aroiba quarter final match sanaki bada Texam Polo Club B na Pony Care Center Kumbi B bu panjil taret ahumda maithiba piduna semi final sangba mari suba team oiki Manipur Cricket Association MNCA na sinduna tha sigi taruktagi sathariba mari raksuba MNCA Super Plate Tournament lising ni kunmari kunma gi ngasi sanaki batuan tuan ba match singda force amadi CDCC team sing mai pakrai thawalgi Moising Public Ground ngasi sanaki ba league match da force Ketrigauna PCC kwa ketel mayai koi bibu wicket anida thoiki match adu mai pakiba force ki sanaroi Muhammad Islauddin na man of the match taki Amorum da tournament asigi ngasi Model Higher Secondary School and Oriental College ground da sanakiba league match dana CDCC Sagolban Salam Lekaina UCC Kangsuk Road pu wicket mari da thoiki mai pak pangam kraba CDCC team gi sanaroi Naringbam Priyojit na man of the match taki
Manipur Cricket Association MNCA na sinduna sathari bamba palak suba MNCA Plat Tournament lisini kunmari kunmanga gi ngasi sanaki bada NCA ning thau khongamadi YWC Patsoi Mai Pakrai Toan Honba ground ani da sathari ba cricket tournament asigi ngasi Imphal West District ke Lairenjam public ground sanaki ba league match ta NCA ning thau khongna SDC Laifam Kunobo wicket manga da thoiki match adu da Mai Pakraba NCA team ge sanaroi L Sadanandana man of the match ta ki amoromda ngasi Khangabok part 3 ge Serapur public ground sanaki ba league match tana YWC Pasoina Sagolban United pu run kuntra tarukta maithiba piki league match adu da Mai Pakraba YWC team ge sanaroi Laikuram Zagatna man of the match ta ki State asigi irang da Kangpopi district ke Modbung amasung Kalapahar dagi yauna Surasanpur Sero amadi More dagi lanjena duna Imphal West district ke Lamboi khonang khongda hangba relief camp ta leriba angang singi ahanba annual winter sports festival lisingni kunmari ngasidagi hokrai Love, Respect, Peace Saibawa Kalunda Youth Connect Champion for Saints YCC gi midyang makada Managing Team Mini Library MTML Lamboi khonang khona senduna tuan tuan by sports event tara mangada Thangsing House amadi Kaubru House haina team ani thona khaidolaga ato hen changdamnari numit humni sumna thasi kunmapun fawba sathagada by sports festival hogdopaga mari lenena MTML gi member Consum Rebecca na hai relief camp sida leriba tungi yumirel oirkadoriba angang singidama khallaga pungning wakal amadi haksang phana leinaba YCC gi matengdagi gumba thormama pangthok pangambasi sauthok saningai ni amaromda lanjanari basing hanagi lori yumphamda hanjinba ngamna ba hona biu hainasu lenga ki puning singsinki Sports meet 27 December dagi 29 Fau sinjagadori bani angang machagi anambani event se duda football yaure musical chair pune marble race relay race myama adum yaw khare YCC gi members kaina akhoi bu support tobiduna asiguma events ma pangthok paje akhoi su yamna harau jai duga yamsu nungai ba phaujai angang gai gi haidi moina winter vacation oina boring chuni na khoina moi gi damakta moi angang gai si dum sana ba khona se pambani na moi gi khalaga khoina asiguma event se simbi bani sarkar mafam na thamning je akhoi peace ti pame khoi akhoi ju yumda di handi am hanjaninge dubu sarkar na khara thuna yumda hanjaningai simbiyo duga ahama makta peace se purakna ba asini aina thamjaning madi Annual Winter Sports Festival adu State Song Sana Lebang Manipur saktuna hogdoki thoram maduda YCC gi member Shyamananda Ningompam na phongdoki bada hozik state asi sarangna baphiba mamada leirebasu relief camp ta leiriba myoi singa amatoina imung manungum nungsi sanana leminana bagi pandamda YCC na sangsilakpa khongthang singi manungchani sports festival asi pangthokpani haiki ngasi ahoba numita football sweet race mathematics race musical race 3 leg race ki event sing pangthokhi Kumja lising ani ka kunga mari gi loramdai sahi haibatai December da khoina inaujing managing team mini library MTML na sinja ba program sida khoina angamba support tawjaraga kunna event se sinja bane adu sinja bagi agenda se khoi point ahum ne khoina YCC na kanna target tawjabse adu first point khoina khanjabse thoiba Manipur gi charang na ba sina thoning da thoktok sina khoina oining da situation amda leiraga ju leiriba mafam asida homely environment na khara da osu porokpang ngamgadra haibegi idea da YCC na matang lakhot charakpa step sing manungda masiju step amani habitai aduga inaujing chansing sina event management skill aduga punna team oina work to minara kan structure over result ama create to bagi behavior ma madugi inculcate to hoba habitai aduga madu to learn to hona bagi tanjama lawmina bane sida laibiri be inaujing chansing sina asumna event series of event sin bading ambanina atopa famda laiba atopa camp sing da laiba inaujing chansing na ju masiumba event sinba oithoi amasung silakani bagi thajaba jingduda 3 days winter sports sinjabani habatai Sunrise Club kadam pokpi kadam talana sinduna club asigi sana bungda tim tarani pana sarug yaduna tha asigi kunithoi digi hogduna sathariva first led Moirangtem Nabasandra Singh Memorial Open 6 side football tournament lisingni kunmari kunmanga ge quarter final league round sanaba hokrai ngasi sanakiba match ka SRCKA team na SGPSA Timbu goal Taratruk Sino the Mighty PK Anisuba Matsta Moirangtem Brothers team na UPC Usathol Timbu goal Nipan Sino the Mighty PK Ahum Suba Matsta Maira Club team na Anandamoy Club Timbu Apiba Matamda goal Tarit Sino the Mighty PK Marisuba Matsta United Brothers team na YLC Timbu goal Nipan Sino the Mighty PK Manga Suba Amade Taruk Suba match anida walkover fangduna SRCKA amadi Moirangtem Brothers team anina match adu thoiki
aroi match ta SRC ke A team na Morangtham Brothers team bu goal sino da maithiba piduna ngasi gi match loisin ke lakliba tang kun ma panda quarter final round ge aroi ban mita LYC team gi mayokta Maira Club Anandamoy Club team gi mayokta United Brothers team SGPSA A team amasung UPC Usathol team YLC team amasung Anandamoy Club team amadi United Brothers team ga Maira Club team ga sanagani. Imphal West District Football Association Sinduna Patsoi Part 2 the Laiba Pamyal Ground da Tarulak Suba SH Mani Sharma Memorial 3rd Division Football League Lisingani Kunmari Kunmanga Ngasidagi Hokrai. Team Tarana Group Ani Tona Kaidok Tuna Sathariba League Asige Ngasi Ahuba League Match da Ima FA Wangoina MIU FC Mayang Imphal Bu Panjel Ani Amada Maitiba PK Ani Suba League Match Sana Kibadana NBC Atagyal Kongbalna KKYU Kasam Thongbu Panjel Amasino da Maitiba PK Abu Dhabi da tha asigi tara nipan gi kunnithoi fawba pangthokiba mangara suba junior world fentrack silet championship lisingni kunmari kunmanga da India gi muhut sinduna saruk yakiba kaidongbam telhaiba amasung pukrambam ojit ani bunga si wangbal part 1 da miam na taram okrai championship adu da bronze medal phanglakiba Thobal district ki wangbal part 1 da gi kaidongbam telhaiba amasung quarter finalist Imphal West district ki singda kadangban part 1 da gi pukrambam ojit bunga si Wangbal Part 1 da leiba Maira Paibi Club amadi leikai miyamna harau taram oktuna poling thawgat ki Ketel haibana standing event ke kilogram yankai manga dagi yankai mapan phawbu ke kanglupta semi final bout Vietnam gi sanaro ki makuta maithina bronze medal phangau ki championship adu da standing event ke kilogram yankai mathoi dagi yankai manga phawbu ki kanglupta na P Ozina quarter final bout Uzbekistan gi sanaro ga lamba tongni bada oi thangba khutta ka hena sokpa dagi medal round gi bout dagi leho ke bani sanaroi ani asi phayeng dagi ning thongjam Robindrana grassroots level dagi takpi tambirak khibani hairi Abu awam mai cha thengna driba ngang chinda chalam dai matam du da baba ai cha na ba tu ge yugi ka di chana si ora go baba ai ra karam sana ga duri bro ai ma gi wa khul de pukdi ga ta ga adu bai lai matam du ai gi no pi gi nem po ki lo sang ma lai ja ba du ai na batam ta du ga ai cha no pa ai na sana ba ta gi thana roi sing su ai gi cha na ta ta go hori ba cha sing gi ma khoi gi da mak ta khal ga sarkar na ma khoi gi mai kai da kari gum ba sabu ka jik tang to bi ta ra ga di thana roi sing ji ju pung thawat oi na ma khoi gi ju kaya gi matik nungai ja gi ne hai na ai rom dong wa khal khan ja ra ga ai du mai na lai ki adu bu ngai phatana chattaba yadaba makoi gi sanabagi khongchat sigi matang ji rokpa matam dadi pukning pa oiriba jingi leitaba jingi mafam dadi pukning aduki matik kai ki aduna aina lainga ki mafam da sigumba thodok sing ase amu hana thokna bi nokta laibiriba dainga pairiba jingjina karigumba makoi gi sanabagi matang ji karigumba support khasi kitang tawbiragadi hena nungai jagani haiba wafam je thamjara ai matang sai Sizarba mayam singzina angamba mating pangbituna sat pangamhanjagi kendagi Sujakumar na singtara happy raktuna soba sempra mama mating pangbiratuna isa si salhanba ngangki de koigi chekmai kendragi dingku na su singtara mating pangbiratuna mukhoy mayamna ai isa gi yapamangon pibiratuna ngasi bronze medal phangba Ramsare masigita makta mayambu tobiman khangba usabgaloina na thagatsari Bisnupur District Volleyball Association Sinduna District asige manungsana leiba Nasogi Sewa Mini Ground thasi kunmanga dagi hoduna sathariba ahanba Bisnupur District Men's Open Volleyball Tournament lisingani kunmarida Naiva Nauremna team champion oikrai All Manipur Volleyball Association gi minyang makhada sathariba tournament asige ngasi aroiba numita sanakeba final match da Naiva Nauremna IGO oinambu set ahum sino poina kunmanga taraturuk ta maithiba piduna team champion oikibani Championship adugi individual prize winner West Setter na Naivagi N Budasandra West Striker na IGO gi L Sunil amadi West Player gi Manana Naivagi Ordinance na Pangki Team Champion amadi Runners Up takraba singda Case Award amadi Trophy kusina duna puning thogat ki Manirak India ki Prime Minister Oiramnaba Dr. Manmohan Singh Laikidabada Sanaro Yauna Maikei Kiadigi Awaba Madi Nuaitaba Pongdo Nargle. Mahana Laikidabada India ki Nupa Madi Nupi Cricket Team ki Sanaro Singh Su Awaba Pongdo Poina Pambomda Amuba Masugi Rivan Punduna Ngasi Melbourne da Australia ki Mayokta Sanariba Nupagi Boxing Day Test Bai Pangna Sanaki Loinana India ki Badodara da West Indies ka Sanariba Ahum Suba Amadi Final One Day International da
India ge nupi cricket team is sanaroi singnasu pambom da abuba masugi ribbon punduna match adu sanaki. Loisilakpada maruyo pausing mokana phangbigani. Lamlai AC ke sana sabi amadi thamna popi uyok sing sang parindagi kuki militant sing na atada kham naitana nongmai kapsilakrai security force na su handuna kapkrai kunja sing sapagdam pam sing da hondorokrai. Leibak asigi hanagi Prime Minister Dr. Manmohan Singh ngarang midang laikidrei zati gi piral tangkai sing thaduna leibak asina sayola masumna awaba phongdokna ba lauthokrai. Moirang kampu sajab amadi kurai angom laikai fauna haliba yot ki thong tatpadagi nupi ama laikidre aduga mapa masa amana siling sita hinhongrai. New Delhi da nupi lan gi thorom yawba sakhibi ima gi maira gi convener thoksom sujata numit tara tareni sumna house arrest tawru matungda lup tara manga gi mihut singaloina ngase Imphal da tek ta kaidana thongakrai. Amasung Santos Trophy ki ngarang sanakhiba quarter final ki match amada Manipur na Delhi bu yamna laksana panjil manga anida maithiba piduna semi final sangkhrai. Hoji Pawin na de SKTV News na sandok sa Manipuri Paulo Izare Manipur ngam gi punsida khwaidi hena marui ba state sige leba sige mati malim gi ba I pausing da mag SKTV News bu minyang tadun lebiu mayam punu pu amkana kurumjari.